Thaina mamangayda umang amagi manungda yamna liraba upambi ama hauramme. Hariba upambi asi mafam adwaida hauriba upalsingdagi khwaidagi hena liraba upambi ama oiramme. Amasung mahaksi layoiraba upambi ama oibana lausingsu yamna layramme. Aduga umang adugi aronba kayamarumsu mahakna khanglamme. Yening thana lakpa khuding liraba upambi aduda anauba asangba manasing amadi fajaraba angauba masugi lay mapalsing satlamme. Sahi amadi laysingdu hanadagi yamna hena fajaramme. Amasung fajaraba laysing adugi marakta makha thangba usasingda lay mapalsingna yanthaduna lupa masugi matum taba posak amagum asangba unasingi marakta layramme. Madu uvada khangningbana langtaknaraba silhaibi kauba hai adugi pambi aduna hairaklamme. He layoiraba uzaw aidi angakpa poe. Lay mapalsing asina karigi atopasingdagi hena yamna sauribano. Atopa pambi singa wari sanaba yamna pamjaba haibong pambi amana amuk hairaklamme. Masi aronba amadi layre. Silhaibi pambi duna amuk hanglaklamme. Adubu karamba matamda aikoina aronbadu khanglakani. Layoiraba upambi aduna hairaklamme. Ahing nongyaygi matamda akanba nonglay nusit amasung akhak araw lakpa matamda pomliba laysing asi satkairakani. Maduda nahakna nong mamit khakpagi mangalda uba phangne. Masigi matung nongma nonglay nusit amasung akhak araw lakpa matamda silhaibi pambidu yamna kiramme. Amadi yangkhatpa phawba ngamlamde. Adubu thaibong pambi adudi nonglay nungsit marak aduda akiba laytana yamna liraba upambi aduki usasingda yengduna layramme. Mahakna asum yenglingayda angauba masugi apomba laysing adu tapna tapna satoraklamme. Lay adugi manungda yamna fajaraba angang ama yauduna layramba mahakna uramme. Fajaraba lay amagum tasinduna tumlambadagi mamit tapna pangthoraklaga nokphet tawduna atiya mathakta yangkhatladuna akhak araugi mangaldu yenglamme. Ayukki matam oiraklabada akoiba singdu nganthorakle amasung hanagi matawgumna yamna ingna sikna layramme. Angangdugi makhuttu tingthoraktuna laysing aduga loinana sanaduna lay. Haibong pambi aduna hairaklamme. Mahak asi asamba angang amadi oiramloy. Mahaki piklaba angauba masugi mugagi furit asi mahakna hiptuna layramba lay adugi masu adumakne. Aduga yengu mahaki maraibakta yauriba langlaba manimukta ase. Silhaibi pambiduna amuk hairakki. Masi asengba manimukta oiramlo. Thawan misak ama oiramba yai. Adubu langlaba mangal asina maram oiduna karino haibadi khangba ngamdre. Adudagidi apikpa useksing tenawa yong amasung lamhuising laktuna angang adubu yenglamme. Apikpa usek aduna hairamme. Oh, aigumna paiba hairamlabadi mahak yamna nungairamgadabani. Tenawana amuk hairamme. Natragana aigumna fajaba matu palamlabasu faramgadabani. Lamhuiduna amuk hairaklamme. Aigi asigumlaba matu palamlabasu hena faramgadabani. Adubu angang asigi laibakta yauriba thawan misak asi yauramdrabadi mahak asamba angang oiramgadabani haiduna makhoi mayamna wari sanaramme. Ngayhak lairaba matungda angangdu mabuk lamlakpadagi kablakle. Haibong pambi aduna mahakki masasing adu pontharaktuna khohi marik marik thadaraklamme. Masidagi angangdu hanagi matawgum nokphet tawrakhi. Numidang waramgi matam yauraklabada kai amom ama laktuna lona sanglaklaga angang adubu huranduna pukhi. Mahakna khalamme. Aina soidanamak angang asibu isasingi numidangi saklen oihallage. Kai aduna angangdu mafam amada thanamduna mahakki masasing adubu thiba chatkhi. Adubu mahakna amuk halakpa matamdadi angang adudi laysing amasung napisingna kupsinduna losinkhibadagi kai amom aduna thiba phanglamde. Asomda upambising aduna wari sanaramme. Amana hanglamme. Aikoina angang adugi maming karibu kaugani.
ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯣꯛꯂꯛꯈꯤꯕ ꯂꯤꯔꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯩꯍꯥꯛꯅ ꯅꯥꯖꯤꯝ ꯍꯥꯏꯅ ꯀꯧꯔꯕꯅꯤ꯫ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯔꯣꯟꯕ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯥꯖꯤꯝ ꯑꯁꯨꯝ ꯆꯥꯎꯔꯛꯂꯝꯃꯤ꯫ ꯎꯁꯤꯡ ꯑꯃꯗꯤ ꯂꯩꯁꯤꯡ ꯑꯇꯣꯞꯄ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯌꯣꯡꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯎ ꯀꯥꯒꯗꯒꯦ ꯍꯥꯏꯕ ꯇꯥꯛꯄꯤꯔꯝꯃꯤ, ꯑꯃꯁꯨꯡ ꯊꯦꯡꯒꯨꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯅ ꯏꯁꯤꯡꯗ ꯏꯔꯣꯏꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯎꯆꯦꯛꯁꯤꯡꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯎꯍꯩꯁꯤꯡ ꯄꯥꯟꯕꯒꯦ ꯍꯥꯏꯕꯁꯨ ꯎꯠꯂꯝꯃꯤ꯫ ꯀꯔꯝꯕ ꯂꯩꯁꯤꯡꯗ ꯈꯣꯏꯍꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕ ꯇꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯣꯛꯄꯕꯨ ꯐꯍꯟꯕ ꯉꯝꯕ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯂꯤꯟꯁꯤꯡꯕꯨ ꯃꯇꯧ ꯀꯔꯝꯅ ꯊꯦꯝꯒꯗꯒꯦ ꯍꯥꯏꯕꯁꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯤꯔꯛꯇ ꯂꯩꯕ ꯌꯨꯝꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯅ ꯈꯪꯂꯔꯣꯏꯗꯕ ꯀꯌꯥ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯅꯥꯖꯤꯝꯅ ꯑꯉꯟꯕ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯇꯨꯔꯦꯜꯗ ꯏꯔꯨ ꯃꯥꯏꯊꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯉꯧꯕ ꯃꯨꯒꯥꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯪꯍꯟꯅꯅꯕ ꯎꯁꯥꯁꯤꯡ ꯑꯗꯨꯗ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯎꯔꯤꯁꯤꯡꯅ ꯌꯦꯠꯁꯤꯟꯗꯨꯅ ꯁꯦꯝꯕ ꯐꯃꯨꯡ ꯑꯍꯥꯏꯕꯤ ꯑꯃꯗ ꯇꯨꯝꯂꯝꯃꯤ꯫ ꯅꯥꯖꯤꯝ ꯋꯥꯡ ꯆꯥꯎꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯃꯍꯥꯛ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯅꯨꯄꯥ ꯊꯣꯛꯄ, ꯌꯥꯝꯅ ꯀꯟꯕ, ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯎꯔꯛꯂꯤꯕ ꯃꯈꯩ ꯃꯥꯒꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡꯅ ꯅꯥꯖꯤꯝꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩꯗ ꯃꯍꯥꯛꯄꯨ ꯀꯩ ꯃꯆꯥꯁꯤꯡꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯀꯩ ꯑꯃꯣꯝ ꯑꯗꯨꯅ ꯐꯥꯎꯕ ꯍꯧꯖꯤꯛꯇꯤ ꯅꯥꯖꯤꯝꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯥꯖꯤꯝꯅ ꯌꯥꯝꯅ ꯂꯤꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯦꯅꯋꯥꯁꯤꯡ, ꯂꯝꯍꯨꯏꯁꯤꯡ ꯑꯃꯁꯨꯡ ꯌꯣꯡ ꯀꯌꯥ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯅꯥꯖꯤꯝ ꯑꯩꯍꯥꯛ ꯈꯛꯇꯔꯥ? ꯃꯁꯤꯗꯒꯤ ꯂꯤꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯃꯗꯨ ꯍꯪꯂꯤꯕꯅꯣ? ꯅꯥꯖꯤꯝꯅ ꯑꯩ ꯃꯗꯨ ꯈꯪꯅꯤꯡꯕ ꯐꯥꯎꯏ ꯍꯥꯏꯔꯝꯃꯤ꯫ ꯎ ꯄꯥꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ ꯃꯆꯥ, ꯑꯩꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯏꯁꯥ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯌꯦꯡꯉꯨ, ꯑꯗꯨꯒ ꯅꯍꯥꯛꯅ ꯀꯔꯤ ꯎꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯎ꯫ ꯅꯥꯖꯤꯝꯅ ꯎꯒꯤ ꯃꯊꯛ ꯊꯪꯕ ꯎꯁꯥ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯂꯥꯎꯔꯝꯃꯤ, ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯡꯕ ꯆꯤꯡ ꯑꯃ ꯎꯔꯦ꯫ ꯎ ꯄꯥꯝꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯋꯥꯡꯕ ꯌꯥꯝꯅ ꯇꯨꯝꯂꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯂꯩ ꯃꯆꯨꯒꯤ ꯂꯩ ꯀꯌꯥ ꯃꯔꯨꯝ ꯁꯥꯠꯄ ꯎ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯕꯅꯤ꯫ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣ, ꯑꯗꯨꯒ ꯂꯩꯁꯤꯡ ꯑꯗꯨ ꯃꯅꯝ ꯅꯝꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯨ꯫ ꯂꯥꯏꯑꯣꯏꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯅꯥꯖꯤꯝꯅ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯡꯕ ꯆꯤꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯂꯩ ꯃꯆꯨꯒꯤ ꯂꯩ ꯉꯥꯛꯇ ꯁꯥꯠꯄ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯩꯁꯤꯡ ꯑꯗꯨꯗ ꯃꯅꯝ ꯅꯝꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯂꯩ ꯁꯥꯠꯄ ꯎ ꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥ ꯃꯆꯥ, ꯃꯈꯣꯏ ꯆꯤꯡ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯥꯖꯤꯝꯅ ꯆꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯂꯥꯞꯇꯛꯅ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯃꯔꯤꯅ ꯃꯈꯣꯏꯅ ꯐꯥꯔꯛꯄ ꯁꯖꯤ ꯑꯃ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯈꯜꯂꯤ, ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯃꯈꯣꯏꯅ ꯅꯥꯖꯤꯝꯕꯨ ꯌꯦꯡꯕ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ꯫ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯄ ꯑꯃꯗꯤ ꯂꯥꯏꯕꯛꯇꯅ ꯂꯪꯂꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯨ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤꯅ ꯍꯪꯂꯝꯃꯤ, ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯤ, ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝ ꯂꯩꯅꯤꯡꯕ꯭ꯔꯥ? ꯅꯥꯖꯤꯝꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯌꯥꯝꯕꯁꯤꯡ, ꯑꯩꯕꯨ ꯅꯅꯥꯎ ꯑꯃꯒꯨꯝ ꯈꯟꯕꯤꯌꯨ, ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯕꯁꯦ꯫ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯧꯄꯥ ꯂꯣꯏꯅ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯅ ꯑꯩ ꯃꯔꯤ ꯃꯇꯥ ꯈꯔꯁꯨ ꯊꯤꯕ ꯄꯥꯝꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫
ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯟꯕ ꯑꯣꯏꯔꯤꯕ ꯁꯤꯃꯣꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯄꯣꯠꯁꯛ ꯑꯅꯤ ꯂꯩ, ꯃꯗꯨꯗꯤ ꯁꯥ ꯊꯣꯡꯅꯅꯕ ꯃꯩ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅꯕꯤ ꯑꯃꯃꯝꯒ ꯄꯥꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯌꯥꯝꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯌꯦꯡꯉꯨ, ꯔꯤꯀꯥꯜ ꯒꯧꯔꯤ ꯀꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯌꯦ꯫ ꯃꯍꯥꯛꯀꯤ ꯐꯨꯡꯒꯥꯗ ꯃꯩ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯔꯤ ꯂꯩ꯫ ꯃꯆꯥꯅꯨꯄꯤ ꯃꯔꯤꯗꯣ ꯑꯩꯈꯣꯏ ꯃꯔꯤꯅ ꯂꯨꯍꯣꯡꯂꯒ ꯂꯧꯕ ꯄꯥꯝꯃꯤ꯫ ꯃꯍꯥꯛ ꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯀꯔꯤꯁꯨ ꯂꯩꯔꯝꯂꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯩ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯁꯦꯝꯂꯤꯕ ꯁꯖꯤꯁꯦ ꯍꯤꯡꯅ ꯆꯥꯕ ꯇꯥꯔꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯅꯥꯖꯤꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ ꯏꯌꯥꯝꯕꯁꯤꯡ, ꯑꯩꯉꯣꯟꯗ ꯀꯧꯅꯥ ꯑꯃ ꯄꯤꯔꯛꯂꯕꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯅꯕꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅ ꯇꯥꯛꯆꯒꯦ꯫ ꯑꯗꯨꯗꯒꯤ ꯁꯤꯃꯣꯟꯅ ꯀꯧꯅꯥ ꯑꯃ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯅꯥꯖꯤꯝꯅ ꯀꯧꯅꯥ ꯑꯗꯨꯕꯨ ꯂꯧꯔꯒ ꯂꯤꯔꯨꯡ ꯇꯦꯟ ꯑꯃ ꯁꯦꯝꯗꯨꯅ ꯔꯤꯀꯥꯜ ꯒꯧꯔꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯥꯏꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯨꯡꯗ ꯅꯥꯖꯤꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯌꯥꯝꯕꯁꯤꯡ, ꯆꯠꯄꯤꯔꯣ, ꯇꯦꯟꯖꯩ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯕꯤꯌꯨ꯫ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯏꯗꯅꯃꯛ ꯇꯥꯛꯀꯅꯤ, ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯨ ꯊꯨꯡꯂꯒꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯗꯨ ꯅꯥꯖꯤꯝꯒꯤ ꯇꯦꯟꯖꯩꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯤꯃꯣꯟꯅ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯖꯦꯜ ꯌꯥꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯟꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯈ꯭ꯔꯦ꯫ ꯔꯤꯀꯥꯜ ꯒꯧꯔꯤꯅ ꯆꯥꯎꯔꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯒꯤ ꯃꯩ ꯍꯧꯐꯝ ꯂꯩꯔꯪꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯍꯥꯛꯀꯤ ꯆꯥꯎꯔꯕ ꯐꯃꯨꯡ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯃꯩ ꯑꯗꯨ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯨꯝ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯗꯨꯒꯤ ꯌꯨꯝꯒꯤ ꯐꯛꯂꯥꯡꯗꯨ ꯌꯥꯝꯅ ꯋꯥꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯃꯣꯟꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯌꯦꯡꯕꯗ ꯄꯨꯝꯅꯃꯛ ꯀꯔꯤꯃꯠꯇ ꯎꯗꯦ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯁꯤꯃꯣꯟꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯐꯨꯡꯒꯥꯗꯨꯗꯒꯤ ꯃꯩ ꯆꯥꯛꯂꯕ ꯎ ꯃꯁꯥ ꯑꯃ ꯄꯥꯏꯔꯒ ꯊꯣꯡ ꯇꯝꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯔꯤꯀꯥꯜ ꯒꯧꯔꯤꯒꯤ ꯃꯈꯨꯠꯇ ꯃꯩꯔꯤꯛ ꯑꯃ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯩꯅ ꯄꯣꯛꯄꯒꯤ ꯃꯩꯁꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯁꯤꯃꯣꯕꯨ ꯐꯥꯅꯅꯕ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯁꯤꯃꯣꯗꯤ ꯍꯤꯡꯆꯥꯕꯗꯨꯅ ꯃꯥꯕꯨ ꯐꯥꯅꯕ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯥꯏꯔꯛꯈꯤꯕ ꯃꯩ ꯆꯥꯛꯂꯕ ꯎꯁꯥꯗꯨ ꯇꯥꯍꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯅ ꯎꯗ꯭ꯔꯤꯉꯩ ꯂꯤꯠ ꯂꯤꯠꯇꯨꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯁꯤꯡꯗ ꯍꯥꯏꯔꯝꯃꯤ, ꯏꯌꯥꯝꯕꯁꯤꯡ, ꯑꯩꯈꯣꯏ ꯔꯤꯀꯥꯜ ꯒꯧꯔꯤꯒꯤ ꯃꯅꯥꯛꯇꯒꯤ ꯍꯜꯍꯧꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯀꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯥ ꯑꯍꯤꯡꯕ ꯑꯗꯨꯝ ꯆꯥꯔꯕꯁꯨ ꯆꯥꯖꯔꯒꯦ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯗꯨꯅ ꯁꯤꯃꯣꯕꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯔꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯤꯃꯣꯕꯨ ꯐꯥꯕ ꯉꯝꯍꯧꯗꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯃꯩꯅ ꯄꯣꯛꯈꯤꯕꯒꯤ ꯑꯅꯥꯕꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯐꯝꯅꯅꯕ ꯆꯥꯎꯔꯕ ꯐꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯍꯪꯂꯛꯂꯝꯃꯤ, ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯏꯄꯨꯔꯣꯏꯕ ꯐꯪꯂꯕ꯭ꯔꯥ? ꯋꯥꯍꯪꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯅꯨꯄꯤ ꯃꯔꯤꯅ ꯃꯄꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯠꯇꯦ, ꯃꯇꯧ ꯀꯝꯗꯧꯅ ꯅꯈꯣꯏ ꯃꯔꯤꯃꯛꯀꯤ ꯅꯨꯄꯥꯕꯨ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯐꯪꯕ ꯉꯝꯗꯧꯔꯤꯕꯅꯣ? ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯥꯏ ꯑꯩꯅ ꯎꯈꯤꯕ ꯅꯍꯥ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯌꯨꯝꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯅ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯏꯆꯥꯇꯣꯝꯕꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯃꯩ ꯆꯥꯛꯂꯕ ꯎꯁꯥ ꯑꯃ ꯃꯍꯥꯛꯅ ꯍꯨꯔꯥꯟꯂꯝꯂꯤꯕꯅꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯈꯟꯖꯕꯗ ꯅꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯗꯣ ꯌꯥꯝꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯆꯠꯂꯝꯗ꯭ꯔꯒꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯒꯤ ꯅꯨꯄꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯂꯩꯔꯤꯕ ꯇꯦꯟꯖꯩꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯑꯉꯟꯕꯗ ꯀꯥ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯄꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯦꯟꯖꯩ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯅꯨꯄꯥ, ꯅꯍꯥꯛ ꯉꯁꯤꯗꯤ
ꯌꯥꯝꯅ ꯄꯪꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯤꯀꯥꯜ ꯒꯧꯔꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨ ꯀꯤꯔꯝꯗꯦ꯫ ꯍꯦꯟꯅ ꯑꯗꯨꯝ ꯊꯤꯅ ꯑꯗꯨꯝ ꯆꯩꯕꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯄꯣꯊꯥꯖꯕ ꯐꯪꯖꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯦꯡ ꯂꯥꯎꯕ ꯃꯤꯆꯩ ꯇꯥꯗꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕ ꯐꯪꯖꯕ ꯃꯇꯝꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗ ꯆꯠꯄ ꯃꯇꯝ ꯑꯃꯗꯤ ꯐꯨꯡꯒꯥꯗ ꯃꯩ ꯇꯤꯛꯇꯨꯅ ꯇꯨꯝꯕ ꯃꯇꯝꯗ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯇꯥꯔꯛꯈꯤ꯫ ꯃꯄꯥꯜꯗꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯒꯨꯝꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯏꯁꯩꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯎ ꯑꯃꯒꯤ ꯎꯁꯥ ꯃꯊꯛꯇ ꯅꯥꯖꯤꯝꯅ ꯐꯝꯂꯒ ꯖꯟꯇ꯭ꯔ ꯈꯣꯡꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯎꯗꯨꯒꯤ ꯃꯈꯥꯗꯅ ꯌꯥꯝꯂꯕ ꯍꯨꯏ ꯍꯧꯗꯣꯡ ꯑꯇꯣꯞꯄ ꯁꯥ ꯀꯌꯥꯅ ꯅꯥꯖꯤꯝꯒꯤ ꯏꯁꯩꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯂꯕ ꯎꯆꯦꯛ ꯀꯌꯥ ꯑꯃꯁꯨ ꯎꯁꯥꯗ ꯐꯝꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯄꯤꯛ ꯊꯜꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯏꯁꯩ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯔꯤꯀꯥꯜ ꯒꯧꯔꯤꯅ ꯏꯁꯩꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯃꯟꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜꯗꯨ ꯄꯥꯏꯈꯠꯇꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯊꯣꯡ ꯆꯥꯗꯕ ꯑꯍꯜ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨ? ꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯑꯍꯜ ꯑꯃꯅꯦ ꯅꯪꯁꯦ꯫ ꯑꯗꯨꯕꯨ ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯏꯁꯩꯒꯤ ꯁꯨꯔꯗꯨ ꯇꯥꯔꯨꯕꯗ ꯄꯨꯝꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯏꯁꯩꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯇꯨꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯄꯨꯔꯣꯏꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯔꯤꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯈꯣꯡꯖꯤ ꯑꯃꯁꯨꯡ ꯈꯨꯖꯤ ꯑꯗꯨꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯖꯒꯣꯏ ꯁꯥꯔꯛꯂꯝꯃꯤ꯫ ꯅꯥꯖꯤꯝꯒꯤ ꯏꯁꯩ ꯑꯃꯁꯨꯡ ꯁꯨꯔꯅ ꯁꯨꯝꯍꯠꯈꯤꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯥꯖꯤꯝꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯅꯨꯄꯥ ꯃꯆꯥ, ꯂꯥꯛꯑꯣ, ꯎꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯣ, ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯍꯥꯏꯔꯣ, ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯤꯔꯒꯦ꯫" ꯅꯥꯖꯤꯝꯅ ꯈꯨꯝꯃꯤ, "ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯃꯔꯤꯗꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯣ꯫ ꯑꯩꯒꯤ ꯏꯌꯥꯝꯕ 4 ꯂꯩ꯫ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃꯃꯝ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯐꯨꯡꯒꯥꯗꯒꯤ ꯃꯩ ꯆꯥꯛꯅꯕꯁꯤꯡ ꯑꯃꯒ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ." ꯍꯤꯡꯆꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩ ꯅꯨꯄꯥ, ꯑꯩꯅ ꯈꯜꯂꯕꯅꯤ ꯇꯦꯟꯖꯩꯗꯣ ꯑꯆꯝꯕ ꯑꯃ ꯑꯣꯏꯔꯝꯂꯣꯏ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯒꯤ ꯃꯄꯨꯔꯣꯏꯕ ꯐꯪꯂꯦꯗꯅ." ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ 4 ꯑꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ 4ꯗ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ 4 ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯕ ꯇꯦꯟꯖꯩꯗꯨ ꯅꯥꯖꯤꯝꯗ ꯑꯃꯨꯛ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒ ꯃꯄꯥꯒꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯥꯅ ꯊꯛꯅꯕ, ꯐꯤꯔꯣꯜꯁꯤꯡ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯨꯗꯨꯅ ꯅꯥꯖꯤꯝꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯡꯂꯕ ꯆꯤꯡꯖꯥꯎ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯂꯩ ꯃꯆꯨꯒꯤ ꯂꯩ ꯁꯥꯠꯄ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯁꯨꯡ ꯍꯤꯡꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯤ 4 ꯑꯗꯨꯒ ꯃꯆꯤꯟ ꯃꯅꯥꯎ 4 ꯑꯗꯨꯒ ꯂꯨꯍꯣꯡꯂꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯖꯤꯝꯗꯤ ꯂꯨꯍꯣꯡꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯒꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯂꯩꯔꯝꯃꯤ꯫ ꯃꯆꯤन ꯃꯅꯥꯎ 4 ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡꯅ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯈꯤꯕ ꯁꯅꯥꯁꯤꯡ ꯑꯗꯨꯅ ꯅꯥꯖꯤꯝꯒꯤ ꯐꯖꯔꯕ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯃ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯖꯤꯝꯒꯤ ꯃꯔꯥꯏꯕꯛꯇ ꯌꯥꯎꯔꯤꯕ ꯂꯪꯂꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯗꯨꯗꯒꯤꯗꯤ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯑꯗꯨꯅ ꯃꯇꯤꯛ ꯃꯉꯥꯜ ꯍꯦꯟꯕ ꯅꯠꯇꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯅ ꯍꯧꯔꯛꯈꯤꯕ ꯅꯥꯖꯤꯝ ꯃꯌꯥꯝꯕ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡ ꯐꯪꯖꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯌꯥꯏꯔꯤꯄꯣꯛ ꯀꯦꯀ꯭ꯔꯨꯗꯒꯤ ꯑꯏꯕ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯄꯥꯎꯅꯝꯒꯤ ꯋꯥꯔꯤ ꯃꯆꯥ ꯆꯤꯡꯒꯤ ꯑꯣꯖꯥ꯫ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯁꯨ ꯐꯅ ꯐꯖꯅ ꯈꯣꯡꯂꯛꯂꯦ꯫ ꯊꯋꯥꯏ ꯂꯥꯛꯄꯤ ꯆꯦꯔꯣꯏꯁꯨ ꯃꯔꯨꯞ ꯃꯄꯥꯡ ꯀꯥꯏꯅꯕ ꯌꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯀꯟꯅ ꯇꯦꯡꯊꯥꯔꯛꯈ꯭ꯔꯦ꯫ ꯑꯩ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯣꯡꯅꯥꯎ ꯃꯆꯥꯗꯨ ꯍꯥꯡꯗꯣꯛꯂꯨꯏ꯫
amam angan sinaba haibaduni khara khara ngalakle ikhong anisi kangtholduda yanthaduna wakhal tauwi mitkup adudani benau khoigi imungna kanna launarakhibadu aine leiriba ka aduga thangnaribani makhoigi yumdo angang yamba imungi haunasa panglang langbadu benau khoigi imungsu hek hek tauganbani adubu nongmadi aina sauduna benau khoigi tadaduda ngangkhibadagi makhoigi imungdu handakti langba khara khara phakhrabani tadagi angang singdusu aibudi yamna kijabani lon manadabasu pakhatpagi khonjel haraubagi minok haibasidi aisu adumak khangi adubu ngasigi sidi haraubagi di natre langnariba singdudagi khara khet thawai wana laujari benaugi mama itai madune kari taunaraba zakno itomta khalli phol tadaba wakhalduna aidi adumak samam nahalli mitkup tudani benaungna oza oza haiduna aigi thong namlare aina thongdu hangdukladuna hangloi kari taunare benau ima baba khatnabra aigi wahangduda benau sor thabet thabet holaduna marol kaidu iphai phairaduna hairaklamme khatnade oza ngasi ahing mi kharana aikhogi khulsigi mamangda uriba khul masase mai thakre tu aikhogi khuldonsu lalakle aduna aikhoi lal selasi benaugi wahi aduda ai langtaknana hangi kadaida sengadaba adudi kanana khangbra pangselda sengadabani ado ozadi seningdrabasu adum laibiyo makhoina lakpada ozadi mitaini haina khumpiyuko adubu kharadi sekshinpiyu makhoidi ahalni angangni nupini nupani khangtana mibu panghatta hatpani ko ado oza ai chalage ko benaudu mamit aduda pirang sintharaduna inaktagi taping senkhre ai wa makha amatasu nganghaudre kari tawgadabano khangdana adumak lehaure mitkup aduda benaugi ima pabung ahal oiraba pupu amadi mase ani manau manga duga loinana potyom kharaga imung adudagi senthora e ai thongjin kanthoktuna mapalda lepi benaugi babana satna aibu yenglaga kanna laurakhi oza ibu yaima aikhoi lan chelukhige karisu pubanatte phirol khara senatana ozadi isorgi nongdamtagi karisu soktaba oipiyo aina makhoigi maraktudagi yamna nungsiribadi benaugi pupudugi matau aduni aduk ahal oiraba saisu yaudrabadi khong thangba ngamdraba amadi mamit sengna phauba udraba matamaduda thawai hingnabagidamak lanjelibani haiduna tingkhang tumbau marak aduda angamba singmai aduda benauna makhut sambiduna kaya wanadi senmin nakhiba maduna kayam sangnabu sengadoriba ipagumlaba ahaldugi awabado urubada pakhatpadi tarai thokiduna aigi mitagi pirang marik kharadi sintharakhi mitkup aduda ningsinglai thaina ipa ipusingna thawai hingnaba lajenaba haibado asum tarumgani ko adubu matam aduna amani aduga ngasigi sina karamba ama karinone wakhal yaudaba sanga gi matawgum mina mibu hatkedabagi tanariba makhoigi thamoiduda minungsi haibadubu maset amata paktaba jala ihe ngasidi metric parikha gi humni sanba angka thokpa numit nidana benaudu ngarangdi angka khara takpiyu hairambani parikha de tarai thokraduna madi thawai hingnaba lajena khredana lairiksu phakhraba angangni onthokpani hek mangida nahaldasu kanna oina jarambani ozana hayeng imphal chitbada aibusu khara pubiyu haidana phare chenkhiba makhoi adubu aidi manglaknabagum ikhong asi thangba thoktana adumak leptuna lehauri mitkup aduda ningsinglai yumgi nupigi wahaising adu haujik singi irang yamna phatte hai oza oibaga amata chatpiranu yumda asum leibiro phatta nungdaga thoklagadi aikhoidani mangjagadaba talapni haiduna tawribadusu haikru manada yombagumbani
tolop ni haiduna tauribadusu haikru manada yombagumba ni yengo namanaba binoisu singda oza mawoiribani nongmatasu chatpa ude tolopsu nangondagi kokthong ama hena phanglibani kanade aigi wadi usuba yaugera chek saba yaugera ama tawhoksi maduna hena dum kanagani nangna hainaba ikairabasu ai awangi kuramani gi desalaga ngangna biruge khalubada nokning la e adubu tawrakliba maung asiga hairuragadi magi wahaida masinda lai tongbagum karimata hek khetok ningai leiteda nupani ngammi haidana magi wahai khuding namatlaga mahoksagum ukhul asida oza ama oiba lakhibani haujikti kari tongni thorakpu khuding laibakini khandokpa taredana aina haifetang leithoktuna yengluvada urai makhoi taramuk parengsana makhagi lambi asida kakhalakpadu ai swai lawi soidedana ngasidi laibak thiba lai thajagandaba aini adubu matang sidadi phana phajana nungsira e sinbal asida amuk anirak lai sonduna koktagi khong phauba itomta nan thajai senduna su hinglaroi hera aisu nupa masani thamoi asuk pikpa haunade thoklaba makhoi sumini thengnaba taredana sor pungpham yengi yetadi lei mai paklaba yai ithanta wakhal amuk sauthokse inak yoksilaktri lablapna makhoi sing adugi marakta amana wa hairaklamme makhoi gi marolni ai khangde adubu aina khanbada nang kanano haiduna hanglakpa male aisu khumki ai oza ibu yaimani amana amuk maitelonda hanglaklamme tangkhul natte ai mitaini imphal dagi mafam asida oza oiba lakpane sahi manga rom surakle aigi pakumduda makhoi ngaihak aibu munne yenge makhoi gi marak adudasu aina khangba makhoi mari mukti mayauri nongma makhoi khara laklaga sel khara mateng pangbiyu hairabadune maduda aigi tolopka imung manunggi wariga likhibani madudagidi makhoi amuk hanna lakhidre ngaihakti pumsik siklurabani asikpadu thugaiduna masam khara sangmaduna hanglaklamme yumsiti mi amata leitabra hoi leite noinamak chenkrabani tanja aduda makhoi anina benau khoigi imungdagi benaugi boboktu soro laktuna singthorakke haima aidi ngasai makhai ahal sigi wakhaldi kaukthokluredana nongma pamya lingaita u ama tektuna makhongda nanbadagi makhongse thangba yadana leirakpa sahi pharakadawrabani makhoi mataududa ai sauningbana phungatlaba charamne ngangningbanna su sin kasi thakha phanphan chongla e adubu mapal thokna saurubadu utuna makhoi ga muknarubadi yaba natte aigumba amadi pangkui kuigadaba mande makhoi tara muktuna aduna ai itap tapna khame inausa ahalse masangamdaba kuirabani yarabadi nakhoi su sauranu ahal sidadi aigi ma yengduna thangbiramo aigi wahaidu makhoina tade aisu khamba lepte itattatana aina khamanbaduda nungsiraklavara karino handakti ahaldu thadorakle kibana laihau tawramlaba isani adubu thamoisi khara makhaidi chauthoksarakle ahaldu kanba ngamjaba aduda sinbalsi khajik kakhatuna aina haifet noksabada ngairingaida masa mau khara phabaduna aroiba oina hairamlaga inakta ki chatkibado ngasigi numita ojasu mafam asi thadokadabani madu natrabadi kaya nungairoi ai swai lawi maka lamluraba maithongsi amuk sauningla e karinone makhoi sibu mi natabra onthoknasu tamthikreda aisu nakhoi amadi miyamgidamak khanduna mafam asida oza oiba lakhibani pharabasu phatabasu aise ozanine oza chingi oza wari asida uliba khulai paiba phattaba mising asi kana manbage